ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯁꯤꯐꯣꯡꯁꯤꯡꯗꯒꯤ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯃꯤꯑꯣꯏ 1,155 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ, 12 ꯂꯩꯈꯤꯗ꯭ꯔꯦ, 963 ꯗꯤꯁꯆꯥꯔꯖ ꯇꯧꯈꯤ꯫ ꯀꯔꯐ꯭ꯌꯨ ꯑꯥꯒꯁꯠꯀꯤ ꯁꯆꯦꯠ 3 ꯐꯥꯎꯕ ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 13 ꯑꯁꯤꯗ ꯃꯤꯑꯣꯏ 3,918 ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 1,135 ꯅꯧꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ꯫ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯇꯗꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯄꯨꯡ 13 ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 11 ꯂꯩꯈꯤꯗꯦ꯫ ꯃꯤꯑꯣꯏ 963ꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤ꯫ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯂꯕꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁ 93,918 ꯁꯨꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁꯇ 338, ꯏꯝꯐꯥꯜ ꯏꯁꯇ 239, ꯎꯈ꯭ꯔꯨꯜꯗ 13, ꯕꯤꯁꯅꯨꯄꯨꯔꯗ 105, ꯆꯥꯟꯗꯦꯜꯗ 63, ꯆꯨꯔꯆꯥꯟꯄꯨꯔꯗ 119, ꯀꯛꯆꯤꯡꯗ 68, ꯊꯧꯕꯥꯜꯗ 153, ꯇꯃꯦꯡꯂꯣꯡꯗ 18, ꯁꯦꯅꯥꯄꯇꯤꯗ 89, ꯇꯦꯡꯅꯧꯄꯥꯜꯗ 2, ꯖꯤꯔꯤꯕꯥꯝꯗ 18 ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯗ 18 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ꯫ ꯂꯩꯈꯤꯗꯕꯁꯤꯡ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ 2, ꯏꯝꯐꯥꯜ ꯏꯁꯇ 2, ꯆꯨꯔꯆꯥꯟꯄꯨꯔꯗ 2, ꯀꯛꯆꯤꯡꯗ 1, ꯀꯥꯡꯄꯣꯛꯄꯤꯗ 1, ꯊꯧꯕꯥꯜꯗ 2 ꯑꯃꯗꯤ ꯎꯈ꯭ꯔꯨꯜꯗ 1 ꯍꯥꯏꯔꯤ꯫ ꯉꯁꯤ ꯐꯥꯎꯕ ꯀꯣꯚꯤꯗ ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 1,939 ꯁꯨꯈ꯭ꯔꯦ꯫ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯐꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡꯅ 32,918 ꯁꯨꯈ꯭ꯔꯦ꯫ ꯔꯤꯀꯣꯚꯔꯤ ꯔꯦꯠ 87.02 ꯌꯧꯔꯦ꯫ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁ 10,000 ꯂꯩꯔꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏ 19,093,000 ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯗꯣꯁꯇ 10,180,794 ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯗꯣꯁꯇ 1,59,940 ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 19ꯗꯒꯤ 28 ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯇꯣꯇꯦꯜ ꯀꯔꯐ꯭ꯌꯨ ꯃꯈꯥ ꯇꯥꯅ ꯅꯨꯃꯤꯠ 8ꯅꯤ ꯁꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯥꯒꯁꯠꯀꯤ ꯆꯩꯆꯠ 3 ꯐꯥꯎꯕ ꯍꯤꯔꯝ ꯈꯔꯗ ꯀꯣꯝꯊꯣꯛꯇꯨꯅ ꯀꯔꯐ꯭ꯌꯨ ꯊꯝꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯁꯨꯔꯦꯟꯁ ꯑꯣꯐꯤꯁꯀꯤ ꯑꯣꯏꯅ ꯕꯦꯡꯛꯁꯤꯡꯗ ꯆꯠꯅꯕꯒꯨꯝ ꯅꯨꯃꯤꯠ 3ꯅꯤꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯐꯥꯎꯕ ꯍꯥꯡꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤ꯫ ꯃꯅꯥ-ꯃꯁꯤꯡ, ꯉꯥ, ꯁꯥ ꯑꯃꯗꯤ ꯒ꯭ꯔꯣꯁꯔꯤ ꯑꯥꯏꯇꯦꯝꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤ ꯑꯃꯗꯤ ꯑꯣꯊꯣꯔꯥꯏꯖ ꯇꯧꯔꯕ ꯗꯦꯂꯤꯚꯔꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯊꯣꯡꯗꯣꯛꯂꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯌꯨꯝꯗ ꯗꯦꯂꯤꯚꯔ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤ ꯉꯥꯛꯅ ꯆꯠꯊꯅꯕꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕ ꯗꯤ.ꯁꯤ. ꯑꯃꯗꯤ ꯑꯦ.ꯑꯦꯁ.ꯄꯤꯁꯤꯡꯅ ꯌꯦꯡꯁꯤꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯒꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎ ꯑꯃꯅ ꯚꯦꯟ ꯂꯣꯈꯥꯗ ꯇꯥꯁꯤꯟꯈ꯭ꯔꯦ, ꯗ꯭ꯔꯥꯏꯚꯔ ꯁꯝꯅꯥꯗ ꯍꯤꯡꯍꯧꯔꯦ꯫ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯈꯣꯡꯈꯣꯡ ꯚꯤꯂꯦꯖꯇꯒꯤ ꯂꯣꯛꯆꯥꯎ ꯐꯥꯎꯕ NHIDCLꯒꯤ ꯃꯈꯥꯗ ꯂꯝꯕꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯅꯤꯊꯤꯟ ꯁꯥꯏ ꯀꯟꯁꯇ꯭ꯔꯛꯁꯟꯅ ꯆꯤꯡ ꯂꯩꯕꯥꯛ ꯂꯧꯊꯣꯛꯈꯤꯕꯒꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯅꯥꯟꯕꯗꯒꯤ ꯑꯅꯥꯕ ꯊꯤꯟꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯔꯨꯇꯤ ꯏꯀꯣꯚꯦꯟ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯣꯈꯥꯗ ꯇꯥꯁꯤꯟꯈ꯭ꯔꯦ, ꯗ꯭ꯔꯥꯏꯚꯔ ꯁꯝꯅꯥꯗ ꯍꯤꯡꯍꯧꯔꯦ꯫ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇꯕ ꯊꯣꯛꯂꯒꯗꯤ KSO ꯃꯣꯔꯦ ꯕ꯭ꯂꯣꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯍꯥꯏꯅ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯪꯄꯤꯂꯦꯟ ꯗꯥꯏꯃꯣꯟ ꯇꯧꯊꯥꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯣꯔꯦ ꯕ꯭ꯂꯣꯛ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯣꯂꯦꯝꯄꯤꯛꯇ ꯒꯣꯜ ꯌꯥꯎꯅ ꯃꯦꯗꯜ ꯀꯌꯥ ꯂꯧꯈ꯭ꯔꯕ ꯍꯤꯔꯣꯖꯤꯠ ꯂꯩꯇ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯀꯨꯝꯖꯥ ꯏꯪ 2018ꯗ ꯑꯕꯨꯙꯥꯕꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯣꯂꯦꯝꯄꯤꯛꯁꯀꯤ ꯑꯦꯊꯂꯦꯇꯤꯛ ꯃꯁꯥꯟꯅꯗ ꯒꯣꯜ ꯑꯃꯗꯤ ꯁꯤꯜꯚꯔ ꯃꯦꯗꯜ ꯂꯧꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯈ꯭ꯔꯕ ꯅꯟꯗꯩꯕꯝ ꯍꯤꯔꯣꯖꯤꯠ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯦꯟꯅꯅꯕ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯄꯟꯕ ꯌꯥꯏ, ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯣꯂꯦꯝꯄꯤꯛ ꯍꯥꯏꯔꯤꯕ ꯀꯨꯝꯃꯩ ꯑꯁꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯑꯃꯗꯤ ꯐꯤꯖꯤꯀꯦꯜ ꯗꯤꯁꯑꯦꯕꯜ ꯑꯣꯏꯔꯕꯁꯤꯡꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯥꯟꯅ ꯀꯨꯝꯃꯩꯅꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝꯖꯥ ꯏꯪ 2023ꯗ ꯖꯔꯃꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯣꯂꯦꯝꯄꯤꯛꯁꯇ ꯁꯔꯨꯛ ꯌꯥꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯁꯥꯟꯅꯔꯣꯏ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯣꯡꯕ ꯃꯈꯥ ꯅꯟꯗꯩꯕꯝ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯍꯤꯔꯣꯖꯤꯠꯀꯤ ꯑꯄꯣꯛꯄ ꯑꯦꯟ ꯏꯕꯣꯝꯆꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥ 6ꯀꯤ ꯃꯅꯨꯡꯗ ꯏꯇꯣꯟ ꯇꯣꯟꯕ ꯍꯤꯔꯣꯖꯤꯠ ꯑꯁꯤ ꯄꯣꯛꯄꯗꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯗꯤꯁꯑꯦꯕꯜ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ꯫
masa differentiable oiduna su athletic ki lamda mahakna pamjana sanaba ubada special Olympics Bharata mingsan bikhi kumza English singani taraga mapan gi special Olympics ki athletic masanagi sani meter gold sama meter silver amadi samri relay da silver medal lauduna puna medal ahum lawbangam khibani tha khudingi lenga ki maikedi disable gi damak lupa lising amaga sangwa phangba sina national amadi international gi thakta sanaba sanaba honabada sawno khudong sadaba mayoknari disable singi oina malem gi khwaidigi sawbu sana kumai asida medal laroktuna lebas gi mixat purakraba sanaro asida social welfare department gi maikedi mahakpu okpo oina lupa lising yang kai pikhiba natana lenga ki maikedi kariguma mating amata haujuk phawbada pirakhiba leitri haina ibom sana pendaba phongdokhi amaromda masana sida makhata na sananimi gi apamba leibana lenga na mating pangbiyu haina hirojina phongdorakli sel gi awaba leibana sananaba honabada achauba singnaba oiri hingnabagi lambi ama lenga na sinbirabadi makhata na lamdamasigi amadi leba asigi mingsat puropangamnabagi thakta honajagi haina hirojina phongdokhi haina supali atopa pawamana railway minister na mirabai da lupa crore ani piragane lathokre Tokyo Olympics the India gi ahanba medal lawba ngamkhibi weightlifter saikom mirabai sanuda India lenga ki minister for railway na lupa crore ani gi reward piragani haina lathokhibaga loinana railway da mahana tawramba pham adudagi promotion piragani haina su lathokre mirabai okpaga mari leinana railway minister na phongdokhibada mirabai bu unaduna okpagi thoram pangthokpa sida nungai ba phawi masileba asigi sakthoksingai ni amadi makpu Indian Railway na ikai kumnabu utpaga loinana lupa crore anigi reward amadi maki thabakki promotion asi lauthokpani makna malem asida leiriba miyoi billion kayagi thamoi ihulda sananingbagi ithil phone ki ngarangi thoram maduda atai masak naiba lusingbu kya saru yaduna makpu okhi haina spouse na phungdorakli atopa pawamana Sadananda Leikhidabada MSF na awaba phungdorakli lamdamasigi mahaigi kanglon asibu awangma thakta pukhatpinaba hotnabiramba Professor Sadananda singjamai mathak songtham Leikhre manung matam sadana Leikhidabada Manipur Student Federation MSF na minute ani tumina leptan awaba phongdokre lob asigi publicity secretary Bijuna Thadorapa Sirolamana hai oza asina hinglingai matamda academician ama oina lamdamasigi mai masingi lamda asoba thodang ama loramada natana Manipur College ki principal oina su sangna thaupuramkhi oza asina Leikhidabasi mahiroi khunai khaktagi natana lamdamasigi sauna mangjabani oza asina lamdamasigi mahiroi singna mahaigi anauba mayol ama pibada natana apunba Manipur ama saganaba amadi mihat mipun leitaba tangdu leitaba hingbagi hak mapung phana phangba khunai ama oina bhonabada asoba thodang lawjaramba miyoini magna hinglingai matamda Manipuri lol asibusu awangba thakta pukhatna bhonarami loinana MSF na sinduna pangtokhiba competition kayadasu jury oibiduna asoba thodang lawbiramkhi oza asina Leikhidabada imung manungna nanghoriba awabadasu saru yazari haina serolasina sumakhatana phongdorakli amasumya haujukoinati pawsi matang asa luisinjarage masum pathoksakhibada sukhiba lankhibi yorsimya ngakpigani anawi pawsung myam itatatana pizarake haina Manipur top signal gi mekere thamjari aduga haujukoinadi matang sa kainarisen thank you